Kurumjari SKTV ki Hakshel plus meeting tabiri ba kwai pumna makpu Merina Oinam na taram nokjari Kurumjari ngasi ki Hakshel plus ki taramari suba episode asida pujarakli ba topic asi impact of flood on child health haibasini hiramasida ising ichauna maram oiraga maroina angang singi Hakshel da kari ohelakpa yabage aduga kamdona oirakadoriba mayam sidagi kamdona ngangthokadage haibasigi matangda khananena janabagi damakta ngasi ekhoigi studio sida lengsinduna leibiribi MUSC SHIJA Academy of Health Sciences Pediatrics Department Assistant Professor oina leibiribi MD Pediatrics Consultant Pediatrician SHIJA Hospitals Dr. Sareet Kumari Nandeibam ni Dr. Boykhoigi thoramasida taram nokjeri. Thank you. Dr. Ahan basdi koi Manipur da mukta thokhijiba mawong da handak se May 27 amadi 28 se da akan mawong da nong se chubadagi ising ichaw mayok na re ado ising ichaw mayok na basdagi koi ichaw na maram oraga koi na phangjaba data da miyoi lakama lising maribu dararom se sokhale aduga ichaw ga mari leina bada miyoi ahum leikidre aduga missing da ama aduga number of injured da mapan miyoi mapan sina mo sokhan le haidana koi data phange aduga masida natana yum kai sing aduga infrastructure kaya da su ama ngata me ama mathohan bese koi khudimak na thengnare ure aduga masigi amuk kai ni koi gi flood tawraba koi gi thengnaraba miyoi sing evacuate tawba se hojik phawda lishing taranipan khara hen base evacuate tawra kan relief camp sing da thamkhre ba ko hojik leiri aduga medical relief camp mafam sing da piba hore haina su tajare aduna awana mayam si mayam ma su thengnaraga su lae aduga hojik se mayam na mi painari ba pakhatnari se flood hojik thengnari ba miyoi sing aduga thengna khraba miyoi sing na kamdona kari chection thorang lokhatpa tangai fadage aduga kari ohelakpa yabage anaba sing kari thohalakpa yabage haibasigi matang dene aduna ahan basidi doctor dagi khangjaning base hojik ki ising je thumjen ba mafam khara pathar ki ba mafam leiraga su hojik adum still thumi ba mafam sing su leiri aduna hojik oiri ba present scenario sida doctor na kari haina thambininge mafam hojik si flood ki akhoi handak ki tawgiba flood mong jona flash flood haidini amna preparedness what na overnight ta thumgiba khangda oidoni aduna disaster preparedness to tang what hoba mong dadi oire ko hadi natural calamity is preventable or banate just warning tha badangi ada hojik si flood ki oiba related oiba health ki oiba problem hairagadi impact hai tare ko oiragadi flood ki ichaw marakta adi matungda ichaw se kangjangraga su adum health impact mayam ama lei koina direct natraga indirect or immediate adi immediate natraga long term effect mayam ama lei be ai kena haidi samna hairabada koi ki ising ichaw thengnaba matamda ising irei dum drowning tawba yawi electrocution yawi ko adagi ising dagi dum poklakpa laina mayam ama adagi hojik food related laina mayam ama tholakpa yabagi akibadadi leidi hojik hoi aduna chapchaba pungfam chapchaba tanjani hena lojai haidi sigumba topic amada doctor naga ngasi studio da lengsin biraga sigi oiba mayam ama khangjinba tangai fadaba haitare hangzinbada tangai fadaba mayam ama thambiga doini ko doctor aduna ekoi ichawna maram oira kanda khoi directly natraga indirectly ekoi da sokhanba yaba laina sing adumak lei haiduna su saipan biki doctor aduna kari makhal sing haitare laina se karam mong sing leiba yai haibado adum tang haibiu khoina flood ki hairagadi immediate hai ising gi contact gi oiba yaba problem mayam ama oiba yai ising dagi oirakpa laina handagra kanda oiba adi ising dagi poklakpa yaba mayam ama adi long term consequence mayam ama thokpa yai si marakta koina immediately hujik koina waningai oiba hairagadi yamaroina drowning adagi koina ising si nan be ising de oiruidabanina marak sida koina chen tharakpa taw tharakpa koigi kaino u masani khangde akhoi excuse me koina u masani khangde koigi kaino manungda udaba mayam amna sokpa injury gi chance am wangna adu sudum hengat na thekni adagi atopa hairaba matamda koina marakta chenma koina koigi bin gumba adagi tin gumba adu chikpagi
case su thengnadaba natte adagi recently case amasu thokiba khoigi maina chingbagi ko khoigi wire khoigi electric pole gumana aba area da na try yum da surum ishim changbani na adugi electrocution gi chance yam wang na lei adagi shigi matung ta ba kitang ishing gumba handarakpa matamgi koina risk haragana koi ishing dagi olakpa ya balaina adagi khoigi chana ba keno chana thakna badagi olakpa ya balongna ba balaina adu oibi ai adagi koina skin gi infection ma mama adagi khoigi ngasai gi nan da ishing gumba thengna ba mid ki infection adugumba adagi koina keno tin kang gumba na chikpagi vector borne disease haitar malaria gumba adugumba lakpagi chance khar lei na thamjani aduga khoigi public health risks mayam ama layamgani haina thajai aduna si karam ba mong sing lei haibatu sahibi hojiki oina hairagadi ngasai ina panjagiba koina safe drinking water lei tabana maram oidana anda koina sanitation gi su toilet ki use ki oiro food ki oiro adudagi oibi abalaina ma tholakpe sri matam ming oina pallabada cholera typhoid and the koigi sigumba topa dysentery sigumba laina ma am thengna be sigma sre cholera gumba yam satini ang leita bu sudum yawi hepatitis ising dagi koina toilet mix tawrabanina adu infection mai hepatitis sigumba si problem ma ama yawi aduga koigi sidagi oiba hepatitis A ga E ga karena common oina sidagi oina longna be as A ga E ga maru oina oidoni and E sidi koi pregnant women that am dangerous oi aduna koina yari ge my hepatitis ki sign ui haragadi nearest hospital ko biba ade koina angang makong mahamda balai ragadi koi health kaino health any doctor adugumba tang nearest health services se kaino to biba advice samjani sidang natana matung oibada koigi relief camp ayam ama setup tawgre nga sai supan bi and koi displace oiba mayam mark sida overcrowding gi pot sidi dum lakada banina overcrowding ora pa ya bise koigi pneumonia ade measles meningitis hatri laina mayam ama tholak pa yai asi mathakta kang na chikpagi laina mayam ama adigi area do koina adum koigi atopa uchi gumba adugumba isu longna ba ya laika mayam ama lakpa yai na thamjaninge adu ama leire de mathang dana koigi ising ichang no question mana maram oidana koigi darkar ta ba koi health ki keno health haitare koi doctor gi service na traka kena utling ma pot utpa phangda ba de problem ma ama thengna da banate adagi amana koigi maru oina ising ichang no maram oidana chana ba thakna ba adagi koigi ising gumba wat pa dagi ade chana ba thakna meni aduna malnutrition ade koigi angangi weight kuma problem lakpa yawi da sidagi ora pa yaba problem haragadi immune sole moi angang singse malnutrition lairagadi aduna koi gi sathi roi da balaina su kare na du moi sathi na ba aduna sidagi surum koi gi dum angang leita bu sudum yawi aduna sigum problem ma yama malakpa yawi ada long term da haragana hojiki oina di ising kangjala pa matam haitare ada koi gi keno asidagi oiba allergy mayam allergy hana leijaba nga moi da problem mayam thokpa yawe ai asthma gumbagi risk akoigi acute attack leiba soram ko da ka warakpa adugi risk yam chauna hengat lena thamjani adugi mathakta koigi mental health ki oina haitare sing chauna thengna ba adu koigi displacement bo oigera adu koigi koina mathak koina thengna gibudagi kona post traumatic oiba stress disorder gumba thengna de kwai de maroina oi di shigi matung ta bra koi gi chana thakna malnutrition se common oina thengne na thamsani aduga tin kang dagi amu pokhan balaina haidana sumu tholakani na khajai ko aduna adugi oibasidana karam balaina singdi nahan bayai tin kang gi hai vector borne disease hai ko koina hadi tin gumba kang gumba na chikpadagi oiba laina hai gi koi gi sigi region sida hai ga malaria adagi koina dengue adagi Japanese encephalitis ina sigumba laina me am chi koina thengna bayai hoi aduga hoji se amuk ichauna mayok hoji se ichaw mayok na ri mafam sing leiri hoji sida koigi nagaram rom da su khwang yong na hoji su dum thumi na pauta jeiba ko kona ju ujei ba aduduna adugi mafam sing de leiba hai tare ising ichaw na hoji ki thumaga leiri mafam sing sida leiri ba mioi sing aduga already hoi evacuate to bosu dum di yaure but makoina ichaw manung da precaution lawbo ya ba se karam ba mawong da lawbo yai haibado adu sai bi
ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯠ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯦꯚꯣꯏꯗꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯒꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯂꯠꯇ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯁꯨ ꯊꯣꯛꯄ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗ ꯗ꯭ꯔꯥꯎꯅꯤꯡ ꯀꯦꯁꯦꯁꯁꯦ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯩ ꯑꯗꯒꯤ electrocution ꯑꯗꯒꯤ ꯏꯁꯤꯡ ꯏꯔꯩꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯣꯛꯄ ꯄꯟꯕ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯆꯥꯎꯅ ꯁꯣꯛꯄ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯕ ꯍꯥꯏꯁꯤ ꯑꯦꯅꯤꯃꯦꯜꯁꯨ ꯑꯗꯨꯝ ꯗꯤꯁꯄ꯭लेꯁ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯩ ꯏꯁꯤꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯂꯤꯟꯒꯨꯝꯕ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯀꯣ ꯂꯤꯟꯒꯨꯝꯕꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯨ ꯆꯦꯟꯗꯕ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯃꯍꯨ ꯆꯦꯟꯗꯕ ꯉꯥꯛꯇ ꯀꯨꯝꯃꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯃꯍꯨ ꯆꯦꯟꯕꯒꯤ ꯍꯥꯏꯗꯤ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯏꯟꯖꯨꯔꯤꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯍꯥꯏꯗꯤ ꯏꯃꯤꯗꯤꯌꯦꯠ ꯅꯦꯁꯦꯁꯤꯇꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄꯤꯗꯕ ꯍꯥꯏꯗꯤ ꯋꯥꯇꯔ ꯏꯁꯤꯡ ꯆꯥꯎꯗꯕ ꯃꯐꯝ ꯑꯃꯗ ꯁꯦꯐ ꯑꯣꯏꯅ ꯂꯩꯕꯤꯕꯅ ꯐꯩꯌꯦꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯔꯤꯂꯦꯇꯦꯗ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯖꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎ ꯌꯦꯡꯕ ꯆꯠꯄꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯖꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯌꯥꯔꯤꯃꯈꯩ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯖꯕꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯟꯁꯦꯛ ꯕꯥꯏꯠꯇꯪ ꯑꯩꯈꯣꯏꯒꯤ ꯂꯤꯟ ꯅꯨꯡꯗꯪꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯦꯅꯤꯃꯦꯜꯗꯒꯤ ꯂꯧꯅꯕ ꯌꯥꯕ ꯂꯩꯅꯥ ꯃꯌꯥꯝ ꯊꯦꯡꯅꯩ ꯂꯦꯞꯇꯣꯁꯄꯥꯏꯔꯣꯁꯤꯁ ꯀꯥꯏꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯊꯦꯡꯅꯩꯀꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯇꯦꯠ ꯑꯦꯅꯤꯃꯦꯜꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯟꯒꯨꯝꯕ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣ ꯐꯤꯁꯦꯁꯀꯨꯝꯕ ꯑꯗꯨꯗꯒꯤ ꯂꯧꯅꯕ ꯑꯣꯏna ꯑꯩꯈꯣꯏꯒꯤ 이싱도 ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯣꯏꯕ ꯈꯤꯇꯪ ꯁꯣꯛꯄꯗꯪ ꯑꯣꯏꯔꯒꯁꯨ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯧꯅꯕ ꯌꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕ ꯃꯤꯁꯤꯡꯁꯨ ꯌꯥꯔꯤꯃꯈꯩꯗꯤ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯑꯣꯏꯕ ꯐꯤ ꯁꯦꯠꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯒ꯭ꯂꯚꯀꯨꯝꯕ ꯕꯨꯠꯀꯨꯝꯕ ꯐꯖꯅ ꯎꯞꯄꯒ ꯑꯣꯏꯅ especially ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯖꯒꯥ ꯂꯩꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯔꯤꯛꯁ ꯂꯩꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯐꯤꯜꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯑꯗꯨꯒꯨꯝꯕ ꯑꯦꯔꯤꯌꯥꯗꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯆꯠꯄꯅ ꯐꯕ꯭ꯔꯥꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐ꯭ꯂꯠ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯍꯥꯏꯇꯥꯔꯦ ꯑꯥꯐꯇꯔ ꯐ꯭ꯂꯠ ꯀꯔꯤ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯀꯔꯤ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯧꯕ ꯌꯥꯏ ꯍꯥꯏꯅꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯠꯀꯤ ꯃꯅꯨꯡꯁꯤꯗ ꯏꯃꯤꯗꯤꯌꯦꯠꯂꯤ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯦꯄꯥꯇꯥꯏꯇꯤꯁꯀꯨꯝꯕ ꯑꯗꯒꯤ ꯇꯥꯏꯐꯣꯏꯗ ꯀꯣꯂꯦꯔꯥꯁꯨ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯄꯤꯔꯤꯌꯗ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯩ ꯅꯥꯔꯨꯔꯕ ꯃꯇꯨꯡꯗꯁꯨ ꯃꯤꯗꯨꯅ ꯏꯟꯐꯦꯛꯇꯤቭ ꯑꯣꯏꯕ matam haiba ma leizai ba ado hujik se yari gai di dom hojik tagi 2 to 3 months bok di precaution thambana phai haragadi yung gi practices ta dom yamna khoina ising thakpa matam da bu hairasu khoina fazana phutpiraga pipe ta laiba ising sisu khoina government dai clearance phangi hairaga thakpa yaba ising ning haibagi ayaba leira matungda adu su amuka sterilization tawba haide khoina ising phutpa matam de at least 1 minute kumba phutlaga ingdribok thambiraga consume tawbuna phayina khali adagi khoina hand hygiene yam important na hojik se even khoina before toilet after toilet use before eating ade khoina mama singna angang gi diaper guma change tawraga su hand hygiene practice tawbagi importance se thamjani hoi sidi adum ichau gi mari lena dabada so adum darkar oi ta kai da adune ba aduga hojik se amuk ko education s department of education s na koi haibirak pagi matungina tholakpa notice ki matungina date 4 publicity suti thado e adu date 5 ta gi school kana dawri angang sing se aduna already flooded oi khraba school sing college sing adumak lei aduga hojik kangthagre hairaga su hanagi film da leire habasti hojik ki oina haiba yadriba ma oina oi aduduna mama mapa oiba sing na haitare angang sing school kaga doriba angang sing gi mama mapa sing na kari chection thorang sing lokhat patang hai fadabani haina thambini hojik si school loina makna oi thorang sunam tawjaram gi ne khani flood ki ising je haidagraba matungda flooded area se koina fazana disinfection to bom change koina bleaching gumba tawthoga matungda dang ka bana di advisable oi aduga chatliba satra sung especially allergy gumba leiba satra sing di self safety precaution mask gumba adugumba upa hedi protection gear upaga chatpana phabrana advice thamjani overcrowding dagi oiba ya bamse marina ma among tholapagi possibility leibanina aduga hujik overcrowding gi matang sta su hujik makham kaya dagi evacuate tawra akanda relief camp kaya da masing yamlaba relief camp sing sida leiri ba aduna mafam sing du da yum da miyoi manga taruk leiba nataba adu mafam khoi relief camp sing sida di miyoi adu ki mate kyamne leidoini adun overcrowded oiba mafam sing sida leiri ba miyoi sing sida hai tare ko karam haina
isa ngakthokjanabagidamagta nadanabagidamagta kari kamaina leiba tangai fade haina haibini overcrowding se leiba se koina overcrowding na maram oiraga sidana muka khoi measles kumba meningitis adai khoi kaino tin kangi leina mayam se khoi prone adum oi ko yari makhai di ngasai gi haijagi ba sective hand hygiene mayam practice so bi ba adagi yari makhai khoi open air defecation hai khoi mapan khoi toilet phajana khong ham ba se si phajana toilet arrange to bi mom ma government stress tawraga ko adu mom ma tawhanjani adagi amana khoi gi yari makhai di kanghan ko mosquito net khan ba si ade khoi flood ki matung da di safety precautions isana lobagi role yam chawena hai tare adagi angang sing leiba mayam se long sleep ko ma set han bi ba mosquito chick tana ba precaution mayam da loina apply tawre sida adi mosquito repellent cream gumba tai bi ba adagi khoi gi long sleep se bi ba mosquito net si mayam se odi ko yari ge di koina ising thakna ba oiro anything koina sigi steps de koina amwana mod chandana ba adin mathakta koi ismain tumjala leiba ising da su kang macha pokpa ya bagi mapam oibana khumjallaga thambi ba adagi sigi area se di koina neglected haigara neglected ti hairo koina munna khanjalu da bahara kana koi gi uchi gumba rodents dagi leiba ya ba laina ma musu le nga sai leptospirosis na panjagi to so dum rodent dei launa ba ya ba laina oigani adoni ai makhai di food koina cha na ba thamba si container da thamjalaga adagi koina garbage disposal da koina phattaba langthokpa matam da dusu khoi gi bin jing che cover yaw ba mafum amada yai makhai moi che changdana ba precaution no bana phabrana thamjani hoi tin kang dagi longna raktana ba hai tare aduga matang sida vaccination tawbugi tangai fadaba se lakpra haina khanje aduna sigi matang sida di kari haibini khoi gi aina ngasai panjagi ba measles adagi typhoid da mi tum vaccination schedule loina offer tawba oi husik se ko adagi khoi gi government gi oina di government gi schedule makha pneumonia most complicated pneumonia gumba adagi khoi gi Japanese encephalitis measles si mayam se kon vaccination schedule ngang na bu mama pa na atam chana pubiraga di loina up to date ta loina vaccinated oi haraga si loin cover to biba sidai extra koina protective oi haraga di typhoid hepatitis A gumbasu government gina tab schedule to ngana dum kadai nai capture bu dum yawe ado hojik se flood ki ishing mayok naraga thola aga vaccination ka pat kitang advisable oi di benefit risk ratio yenga koina safety yenga matung da oina ka pana di phai immediate necessity oina di han is important oi ba oina important oi haraga su mapan thola aga ka pai mong di safe oi draga di aduni hen danger oi aduga hojiki ene ngasai panjagi ba sokpa panba nangba sikda titana se yari ke 24 hours manung da kaptho hoba aduma stress tawjani hoi sokpa panba yauragadi 24 hour manung da nearest hospital da dum chalaga akogi tetanus kapthopi ba okay simo sam noise ko haibi bagi da makta aduga hojik se summer vacation se sab ha kai ni yam saba timing yodringai da thado pagumba hai tare saudi sari ni but hojik se mu yam saba stage amada changchala pagumba ma thengnari ba ko aduna saba matam sida angang sing sida nahalakpa yabagi anaba ma ama adusu lei adugi matang sida su mama pa oiba sing sida kari haina advice tongni yari makai hydration to biba ngang se mostly ko dehydration yam toina thengne adagi hand hygiene practice to ba de ko gi outdoor play to tang section biba ko adu tang stress on monsoon season hoje oi banina section na di angam outdoor play to raga su dugi precaution da lobuna phabrana khali de ko gi hujik tagi flood hujik thoki banina ngasai gi mosquito breeding ground ma ma lairam do ni hujik ising tungba matam oi banina da khoina hujik khudaki 1 week tangi problem oi mosquito le khoina room ko amatung da mosquito khara na tha ma chang yawi hapta ani da wala ko yawi duna koi gi high gado matam se hapta ahum da taru pokti yamna koi gi critical oina lei gi gani hojik se hedi sigum ba infection yam increase to bagi prepared oi ba ma changi hoi aduga loshila poina koi gi hojik se dum sarkar gi mai kai da gi angam ba thakta mayam se sokhalaba aduga sok aga leiraba mayam sida aduki matik yam chauna adu mating pangba adum khoida uzai aduduna sarkar gi maikai dagi khakta natana individual level da sibodi khonaba thoi na traga khonaga dabani smain khona biu haibana chingba se message oina hai tare mayam dam tang biu
ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯨꯗ ꯑꯦꯟ ꯋꯥꯇꯔꯒꯤ ꯁꯦꯐꯇꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯤ ꯑꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯦꯟ ꯍꯥꯏꯖꯤꯟ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯚꯦꯖꯤꯇꯦꯕꯜ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯥ ꯃꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯩꯅꯆꯤꯡꯕ ꯁꯤ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗ ꯁꯦꯐ ꯑꯣꯏꯕ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯕ ꯑꯗꯨꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯠꯀꯤ ꯏꯁꯤꯡꯗ ꯆꯥꯝꯕꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯣ ꯇꯧꯖꯍꯟꯅꯤꯡꯗꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯦꯐ ꯑꯣꯏꯕ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯔꯤꯅꯦꯇꯦꯗ ꯋꯥꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄ ꯀꯩꯅꯣ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯗꯕ ꯑꯦꯔꯤꯌꯥꯗꯣ ꯑꯩꯈꯣꯏꯅ ꯅꯥꯟꯅ ꯊꯝꯕꯤꯕ ꯑꯗꯨꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯊꯣꯡꯉ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯥꯕꯅꯤꯅ ꯍꯤꯠ ꯉꯁꯥꯏ ꯄꯟꯕꯤꯈ꯭ꯔꯤꯗꯨꯅꯤ ꯐꯖꯅ ꯇꯦꯝꯄꯔꯦꯆꯔꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯄꯨꯝꯕꯒꯨꯝꯕ ꯌꯥꯎꯗꯅꯕ ꯑꯗꯨ ꯐꯖꯅ ꯆꯦꯛ ꯇꯧꯕꯤꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ individual level ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯕꯅꯤna ꯑꯩꯈꯣꯏ ꯐꯨꯗ ꯍꯦꯟꯗꯂꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯃꯥꯁ ꯊꯣꯡꯕ ꯑꯗ ꯃꯣꯏꯗꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯃꯣꯏ ꯃꯔꯛꯇꯁꯨ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯌꯥꯎꯔꯛꯑꯒꯗꯤ ꯐꯨꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯌꯥꯎꯕꯤꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩꯗꯤ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯒ꯭ꯂꯚꯀꯨꯝꯕ ꯎꯞꯄꯤꯔꯒ ꯑꯣꯏꯅ ꯐꯨꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯌꯥꯎꯕꯤꯕ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯃꯄꯥꯟꯗ ꯗꯔꯀꯥꯔꯒꯤꯗꯪꯒꯤ ꯐ꯭ꯂꯠꯇꯦꯗ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄꯤꯗꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯕ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔ ꯃꯇꯨꯡꯗꯗꯪ ꯃꯐꯝꯗ ꯍꯟꯕꯤꯕꯅ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯨꯝꯕ ꯂꯩꯕ ꯃꯐꯝ ꯑꯣꯐ ꯌꯥꯔꯤꯉꯩ ꯊꯝꯕꯤꯕ ꯐ꯭ꯂꯗꯦꯗ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯑꯦꯂꯦꯛꯇ꯭ꯔꯤꯀ꯭ꯌꯨꯁꯟꯒꯤ ꯑꯩꯈꯣꯏ ꯃꯩꯅ ꯆꯤꯡꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯟꯊꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯔꯤꯛꯁꯇꯤ ꯂꯩꯔꯕ ꯄꯣꯠꯅꯤꯅ ꯈꯪꯍꯧꯗꯕ ꯄꯣꯠꯅꯤꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯋꯦꯔꯅꯦꯁꯁꯦ ꯍꯥꯟꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯖꯅꯤꯡꯉꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯌꯥꯔꯤꯈꯩꯗꯤ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯕꯅ ꯁꯤ ꯀꯣꯟꯅ ꯃꯇꯨꯡꯒꯤ ꯑꯣꯏꯕ ꯂꯥꯛꯀꯗꯕ ꯂꯥꯏꯅꯥ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯕ ꯑꯅꯝꯕꯗꯤ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯧꯖꯔꯒ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯔꯒꯗꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯔꯤꯃꯈꯩ ꯂꯩꯕꯅ ꯐꯕ꯭ꯔꯥ prevention is better than cure na haibadoko hoi yam nuaizei doctor gi chilaba matam kaithokpiraga ngasi khoi studio de lengsinbiraga tongan tongan huzik thoiba mayamna thengnariba sigi matangda kari kari chection thorang silokhat patangai fade haiba sigi matangda yam marik chumna thambirambagi damakta khoi SKTV gi Hakshel plus ki mic dagi thagat perform dokchari thank you matang asida ngasigi oinadi Hakshel plus ki 13 suba episode loisinjari mathang mukki 15 suba episode ta nungairaba akhanaba doctor amaga loinana anoba topic amada amu puduna lakchage matamdu fawbugidi SKTV bu mideng taduna lebiu